Maruk mayam, ipagi punsi channel na amuka hana welcome tawjari. Ngasigi topic sidi miyoy bagi pugning wakalga mari lainaba topic ni. Adudi Nupa Amana Matam Sangna relationship da Saruk Yadradi Keidourakkeh haibaduni. Haurasi adudi kadigumba kanda thengnaba yawkrabara. Nupa ama Matam Sangna single oina leirpa kanda mangonda matamga loinana ahongba thengnakrabra. Makhoido hena independent oirakpadawna tawba. Hena punsigi pandamda focus tarukpa natraga naito mathanda leibana hena nungaijaba phawbadawna tarukpa adubu sigi matangda interesting oiba psychology gi insights khara lei 1 Nupa amana matam sangna relationship da saruk yadana leirikai atopagi mating yaudana matomta lepchaba ngamba hengalai studies kharana tai masa mathanda matam sangna kaithokpa nupadi problem solve tawbagi skills amadi pukninggi oiba ningkha tamba hengalai makoina maromdom lepchaba tamai partner support phangnabagi mahut adubu khangjanggadabadi sigi ningkha tambagi matause kanaba lamchat ama oirabasu masinasu makoida future da thengnarakpa kanagumba amada mapukningda phawbado phongdokpada awaba oi masa mathanda partner yaudana matam sangna leiba hainaraklabanina kanagumba ama mapunsida saruk yahanbada uncomfortable oiba phawbo yawi 2 atopa interesting oiba chatnabi amana single oina kuina leiraaba nupa amagi tungda oirakpa yaba partner dugi standard hengalai haibadi single oina kuina leiraaba nupa amana mana relationship amadagi pamido karino tasengna khanthaduna masabu khangjabagi matam phangi aduna relationship amada mana yawgadabani haiba machak khaido yawdaba kanagumba amaga relationship thamba pamaroi magi sigi wakhal sidi yamna afaba amani maramdi sina haibadi mana meaningful connection oigadaba kanagumba amagu ngaiba ngamkhini haibani amaromdana relationship thamda yadena kanagumba ama hektaga relationship thamaroi haibani 3 aroibo oina nupa amana single oina kuina leirai khai magi pungningi oiba pal hena semgalappa yai haibadi nupa amana mathanda kuina leirapana maram oiraga magi pungninda sokadrana wakhal waba mina reject tawrakadrana akiba phawba yai aduna magi pungningso soktanaba guard tawba yai mana tasengna panjaba kanagumba ama thengnarasu aduna kuina single oiraaba nupa amase 1 maromdom lepchaba masada depend tawba hengalai 2 makhoigi oirakpa yaba partner dugi standard hengalai 3 magi pungning sokadrana awaba mayoknaba yai adubu khanggadabadi sigi mawong khaise khangbana nupa amadi nupi animakta relationship to hena phaba romda maigai chumba ngamgani aduga karigumba nangna single oina kuina leiraaba ama oiragadi sigi lamchat khaise nasada yawbana yengbana nasabu grow tawba ngamgani amadi nangna single oina kuina leiruraba kananomaga date tawba oiragadi understanding amadi patient laibana relationship to tung koina chatkani